chingnaningai oiba mawongda Ukhrul da tabak shuba mistry ama siraga leiramle haide news portal Ukhrul Times ki report matung inna mafam adu desina fangkiba miyoi adude Rajan Konsam chahi humfu chawpa konsam Laitan pokpi pukhaw Imphal list tagini haide hauzikna Ukhrul gi Khayashat Ukhrul da leibani haide Meetei Baptist Church Ukhrul ki secretary Arun Kumar na phongdorakpada leikidraba Rajan Church asigi member ni chahi kungi mamangdagi mistry oina mafam adu da leirakpane mahak matau karamda siramdibanu haiba chapchaba khangba ngamdri mafam adu dagi phangba pauda karigumba potsak gelatin gumba pokhaiba male mahak Thabaki sarukta sokpaga loinina firol sing segaibagi mami dai haide manakta phone amaga gas lighter magaso taramki haide hiramasegi matangda Ukhrul police na case ama lakwatuna thizin ba hokre haide hoji ekhoi gi mangda ekhoi gi yamba konsam rajen masi original chingmairong ni litan pokpi da leiraga hojingna mo Ukhrul da ekhoi se matam kuina leiminarakpani adu masi ngarang chi khangaudana saina thaudo amada masi saina siraga leirambani adu koi church na masi hujik aigi member ni habasima ai koina fajana identify tawre masi karamna kamai tawbuno habadu adudi koi chapchabadi pawdi